ngasi pongke ba tongan ba pausi singa mati social media dagi lokho chaba pausing gi update pijari ahan bada maru oi ba pau Myanmar gi tongan ba state amadi region sing da thok ba thok wathok sing gi update ka loinana Myanmar gi Rakhine state gi thana de airport militant sing nat mumai kapsin duna attack chathagre Burma gi Meitei sing ningol sing na Meitei gi chana kanglon ngakli ngasi su achamba Meitei gi fijet na leiting duna ningol chako bugi thorom sing pangthokre Arambai Tingol gi update ka loinana illegal American militant group sing da ZUF na warning tawkre India na drone sijinaduna misam miyam hat pa yaning de haina RPF na phongdoragli chahi hunphuma thoigi matung pongnapam somdal da lakhiba moiba gi khongjat puwari oyoragani haina NSCN IM na phongdokre tungalen moibabu senapati da taramna oknaba UNC na thorang lokotpa loikre India na Manipur bu hanthaba miking de yengduna muthatna bohona ribasi ekoi punna thengnamina bachangi haina kunjarani na phongdoragli Arunachal Pradesh dagi Myanmar da Alpha I gi yamlaba medicine sing thajin na bohona ramba mioi mari fare Singapore police na Jobin Garki misiga mari lainaba evidence sing piraknaba haina Assam police da hairakre Myanmar ngamkhai lanchin duna tamu da changna bohona ramba mioi ani security force na fare ngamkhai wangmada chaidang pham loriba laloba sing da drone attack chathaba hengalakli northeast ki laloba sing ge waruchin peace talk ki mahuta matamga chunaraba drone attack na oiraba yai haina phongdokre paumi sing da khut thai haibagi akupa marol chayol ani gi manungda National Human Rights Commission da pikalakadabani haina khanghalakre Senapati da lam hectare manga da popi pambi sing tharamba thengnakre Jakoba numita thabal chongluba wakal taminakre Hauzik pau chandongna pijari Myanmar gi tongan ba state sing amadi region sing da thokliba thodok wathok sing gi update da Myanmar gi Rakhine state ki thana de airport makhoi gi militant sing na bomb kapsil laga thuai kre misi mina chauna thokre hari amaromda Burma gi Swebu township da leiba PDF ki commander Komyo Ang military army na hatkre maying Chan city Mandalay region da military army na PDF singi laifom da bomb humpu kapsin bada hariba lalobagi Luchingba asi sikhibani hari Burma gi Naipi Taugi PDF na camp oisinduna leiba Sahit Yachin township ki monastery school ama military army na airstrike bombing tawraga thugaikre PDF ki commander kaya amadi militant kaya su asok apan nangle hari Burma gi Tansit village Palo township ki Tanin Thale region da leiba KNDO gi commander military junta army na su hatkre hari Makha tarakpada Burma gi Meitei ningol singna Meitei gi chana kanglon ngasi su ngakli ngasi su achamba Meitei gi phijet leiteng tawduna ningol singi chakuba thoram pangthokre Makha tarakpada Arambai Tingol gi update ta korongan ba khumana asumna phongdokli idea of Manipur Meitei na ngasi phawba ngaktuna lakbani Meitei na ngakpa ngamlaktaba numita idea of Manipur leiraroi haibasi khangna wa ngangasi haina asumna phongdokli Pausi ki pausing amuk sandongna pijari Jaliangrong amadi atai Yellowmi chingi area da illegal American underground militant group singna popi thabagi thabak chathariba mihat mipun chathaba amadi yumda yokpa sasan iroi hameng yen nganu huran bagi thabak khudakta lepnaba Jaliangrong United Front ZUF na warning tawrli ZUF na thadrok pachirol amada Jaliangrong area amasung atai Yellow Purup singi area da unauthorized oina su kem sing thamjilakpa amadi popi pambi sing makhata na thana bagi chatharakpa bu kanna yaning da phongdorakpa gal loinana illegal American underground militant group singna Jaliangrong Naga region gi foothill area da yumda yokpa san iroi hameng yauna atai yumda yokpa sa sing huranba amadi namduna hatoktuna chabagi thabak khudakta lepkadabani hairi Jaliangrong gi ipa ipuna thambiramba lamda popi thaba yumda yokpa sasan huranduna chaba amadi yum sajilakpagi thabak khudakta lepkodabani aingi wangmada lam khopchin basing khudakta handokhigadabani armed refugee amadi militant singna Jaliangrong area da operate toba amadi koichat chatpagi ayaba ZUF na pide maramasina Jaliangrong area da asigumba thongsing chathaba chayol amagi manungda masa masana lepchabaga loinana Jaliangrong gi area sing thadoktuna chatkhigadabani wafamasi thawoidaba tarabadi ZUF na tumina yengduna leithokloi makhoigi mathakta akan makhut tharagani Myanmar gi its Konyak region da leiba
Khenmoi Loyi village da tha asigi kunda Indian Army na drone attack chathaduna masagi chahi kundaret rom suraba nupa amaga chahi Nepal da ngairibi nupi macha amaga hatkhiba amadi atai myoi marina tamthina chogun khiba thong Revolutionary People's Front RPF na akanba mongda condemn tawbaga loinana India ki thong asingmak pangdaba amadi genocide amasung war crime amani haina yaningdaba phongdorali RPF ki chirol amada inter-insurgency operation ki mingda micham miyam hatpa haibasi Indian Army ki anoba machat ama nadre masigi mayek laraba khudamdi Sanu Rose amasung Manorama mihat asisu amani ngasidi micham miyam hatnabagi upai ama oina Indiana drone bu sijinaragli tha sigi kunna chathakiba drone attack da laikidraba naha oiriba nupa amadi piklibi nupi macha loinana thodok aduda soklaba singi imung manungi awabada su lup asina saruk yari Indiana cross border attack tawduna chathakiba naga micham miyamgi mathakta mihat mipun chathakiba asimak international humanitarian norms ki wangmadani handak chathakiba drone attack asi ahanba natte Indian Army na Indo-Myanmar frontier da lairiba civilian area amasung armed group singna leiba mafam singda chahi asigi anganba saruktagi drone attack kaya leptana chatharakli Independent Observer Ethnic Forum amasung civil society organization kayana micham miyamgi mathakta drone warfare chathariba lepnaba khanganduna laklabasu Indiana asigumba miyoibagi hak khongbaunabagi thabaksing adumak chathaduna lakli tha achigi kunda Indian Army na drone attack chathaduna micham hatpa thong Asia da leiriba human rights group singna hakchinna lobaga loinana international human rights and humanitarian organization sing amadi United Nations ki mari leinaba body na thodok asigi matangda inquiry topum thui hainasu RPF ki maikaidagi pongning singsilagli NSCN-IM ki lusingba Thungalen Muibana handak mahake pongnapam lamdam Ukhrul district ki somdalda sanglaba chahi kaya gi matungda lakleba khongchat asimak puwari ama oheurgani haina NSCN-IM Wung Tangkhul region na phongdorakli amaromda tha asigi kunmapalda Thungalen Muibabu mahakna Dimapurda halakpagi lambi haibadi senapati da taramna oknaba United Naga Council UNC na thorang tawba loikhre NSCN-IM Rung Tangkhul region na thadorokpa chirol amada lup asigi lusingba ato kilonsa Thungalen Muibana chahi kayagi matung mahake pongnapam khungang somdalda tha asigi kunithoida lakhiba asimak special amadi political symbolism ama oibaga loinana anoba puwari amasu oihoragani right to self determination gi damak mapunsi chupak kathoktuna laklaba Southeast Asia gi political legendary ama oiraba chief negotiator asina mahaki pongnapam lamdamda lakpada phuruk khudingmakna taramna oklakpabu lup asina apenba amadi thagatpa phongdorakli Rung Tangkhul region ge chirol asina makhoigi lusingba asina urkhulda chahi kayagi tungda halakpada taramna okpi rakhiba amadi lamdam asigi civil society organization sing maru oina coordinating committee on Manipur integrity kokomi Federation of Civil Society Manipur Fox All Manipur Maitei Pangal Association AMPA NPMHR Naga Student Federation United Naga Council All Manipur Muslim Coordination Committee Naga Village Headman Association Manipur Eastern Kuki Chief Association All Chairman of Tangkhul Villages All Naga Student Association Manipur Naga Women's Union Manipur Naga Leaders Sing Naga MLA Sing Loinana Tangkhul Naga Territory Singda Lairiba Miyambu Thagatpa Phongdorakli Loinana Lusingba asina tha asigi kunitoida Ukhrul District Headquarter da Thunglarabada taramna okpada saruk yakhiba sing Guru SS Roang poster sing amadi miyam khudingbakpu thagatpa phongdorakpaga loinana phiral haiduna mahakpu harau tayamna okpada saruk yakhiba school gi mahiri sing busu thagatpa phongdorakli loinana nat ki visual setuna Tangkhul headman singna masagi loinabi single loinana taramna okpada saruk yakhiba adu busu lup asina apenba phongdorakli TNL ATNAS TSL TKS TMNL HKL THYAH Ukhrul District ki Taxi Welfare Association Fire Brigade Medical Department Tangkhul Laiswan Long Hindu Samaj Gorkha Samaj Muslim Samaj Humphun and Humphun Village loinana media gi ichil inau pumna makpusu thagatpa phongdorakle amaromda thasigi kunmapalda Senapati District Headquarter da NSCN-IM gi lusingba Thungalen Muibabu miyamna taramna oknabagi damakta numit asi
mahai loisang kaitel dukan sing lalon itiki thabak pumnamak lepnaba United Naga Council na suti lauthokre mahaputaram na okpa asida naga miyam na saruk yanaba khangankre senapati da naga miyam unaram laba matungda helicopter da Dimapur gi damak senapati thadokhigadabani panba yabadi masage chahi 34 suraba thungalen muiba tha asigi kunithoi da helicopter da Dimapur dagi mahake pongnapam ukrul district ki somdal da thunglakibani Indiana Manipur bo hanthaba mijeng da yengduna hiram khuding makta muthatna ba honari basi aikhoi khuding makna khangme na bachangi hoki ba chahi lising ani kulumdoi me ahum dagi tholakhiba irang asina miyam kham thengna awaba mayok na ringai chairak asida aikhoi gi ऐतिहासिक oiraba Manipur bu India da namduna tension han khibagi merger agreement sign tongna khiba Shillong da leiba Manipur Rajbari thugai khibagi thodok asi akan ba mongda condemn tawi mapam asi heritage site ama oina ngasi phawba thampham thokpani haina Imphal gi GM Hall da pangthokkiba All Manipur Women's Voluntary Association lingkhatkibagi Kontra Taruk Suba Mapo Kuman Thoramda President Oikiba Amobhagi President Huai Kunjarani na Phongdokre Mahangna Hai Khunai Asida Thokliba Thodok Wathok Sing Asida Nupi Oibi Sing Su Angamba Thodang Sing Kharadi Lopham Thoi Haina Lokhiba Lisingamaga Chamapan Maripu Mapalgi October Kunmarida Amobha Asi Lingkhatkibani Lup Asi Hek Lingkhatkibadagi Lamdam Asigi Khunai Lon Amadi Senbit Lon Yauna Hiram Khudingmalta Asoba Thodang Kaya Lokduna Lakhi Makata Nasu Lokhigani Haina Phongdokli Thoram Aduda Saruk Yakhibi Amobhagi President Ngakpigani Amukogi President Sanjoy Sorokhaibamna Phongdokpada Amobhana hek saphonglakibadagi lamdam asigi maru oiba thodok wathok kayada achoba thodang kaya loduna lakiba asigi damak Amukogi maikidagi thagarba phongdokli makata nasu lebaki oiba achoba thodang kaya lorakhigani haibagi thajaba lei haiki amaromdana Manipur asi loksinba ngamdaba problem kayana pik thallaba lamdam ama oidi ngalingai matamdagi lal haibasi adumak nanglaga lakrabani haibasing asi aikoi pumnamakna khongpham chena lemenaduna thengnadrabadi makhatana adumak chatharakigani apunba khongpham amatada punna lemenaduna apunba amasung manaba khunai ama semnaba honaminasi Manipur asi Bharatna namfuda annex tokibadagi loinam lebak ama oinabagidamakta manaba mawongda saphu kaya Thengnaduna Lakli Lising Machanipan Mariputra Mathoida Manipur bu British na Loksin Khiba Aduga Lising Machamapan Nimpu Mapaldana Manipur bu Amuk Hana Bharana Amuk Hana Loksin Khiba Ani Asi Mapan Thongi Oiba Pibamda Khenaba Leirabasu Masina Pirakliba Saphudi Chap Manai Maram Asina Anoba Manipur ama semnabagidamak aikoi punna thengnaminaba changi awonba khunai ama semnaba khonabada nupa amasung nupi haibagi khenaba karisu leite ningthau palingai matamdagi lebaki oiba thodok wathok kayada nupi singna achoba thodang kaya loduna lakhi anba amasung anisuba nupi landa ningsingba yaba mawongda nupi singna lokhiba thodang adu masigi mayek laraba khudam amani lisingani kulhumdoi dagi Manipur da tholakkiba issue asi international gi oiba issue ni maram aduna miyamna mamut tana punna khangminaba mathok tai haina phongdoragli Arunachal Pradesh ki authority na Myanmar border ki manang nagna leiba Arunachal Pradesh ki Changlang district ki Nangpong da chathakiba operation da Alpha I da supply tawna bokona ramba yamlaba medicine amasung atei polam kaya fare haili pawasina hai Alpha I gi Major General Arun Noidoi Dihutiana Assam gi tin Sukiyada leiba mioi amada hidak langthak amasung atei polam kaya demand tawre haibagi paw ama phangbadagi Arunachal Pradesh amasung Indian Army ani khucham naraga additional SP headquarters ki lising makhada operation adu chathakibani operation adu da moina chahi yangkhai Julie Goigoi chahi 39 Deepak Goigoi chahi 52 amasung Myanmar gi Pangsau da leiba Yanse Krasan koba mioi mari fare hari makata ba operation da Lamkhai Lana Alpha Kemta Niyam Kaina Pochai Puthok Pochin Tawramba Myanmari National Mari Amasu Fare Hadi Paraba Polam Sing Adu Medicine Supply Amasung Atei Polam Kaya Yauri Hadiba Operation Asi Alpha Igi Activity Sing Mapung Phana Laksin Naba Chatharakpaga Mari Lainanani Hadi Singapore Police na Assam gi maming leiraba saisakpa Joben Garg gi misiga mari leinaba evidencing numit tarani gi manungda Assam gi Special Investigation Team HIT da tharaklagani haina senior police officer singna phongdokre hiramasiga mari leinana Special DGP CID su oiriba SIT asigi sip Munan
Pradas Guptana Phongdokibada Zobin Garge Misi Asibo Tigaliba HIT da Singapore Police na misi asiga mari lainaba evidencing CCTV footage na singba sing amadi atai sakhi singi warol sing numit tarani gi manungda piraklagani haibagi thajaba pirakle phongdokhi HIT gi sip oiriba Muna Pradas Gupta asi handakta numit marini gi khongjata Singapore da chalubane mahana khongjat aduda Singapore Police Force da Zobin gi misi asigi matangda thigatliba HIT da mateng pangbinaba haijaki maduda Singapore Police Force na numit tarani gi manungda Assam da evidence khara tharaklagani haina thajaba pirakibane mahangna Singapore da leiba Indian High Commissioner ga su unaduna misi asigi matangda wari chanakhi Chandel District ke Sakpi Karong Police Station na konba saluk tagi miyoi anina Myanmar border lansinduna tamuda changnaba honaba phare hari pawasin hai miyoi ani asina Churachandpur dagi laklaga Myanmar gi ngamkai paring fauraga tamuda changnaba honarambadagi security force ki kangmuna phagat khibane amaromda Imphal East District ki Hengang Police Station na konba Khomidok mayai lekai dagi security force ki kangmuna miyoi ama Cough syrup bottle Mariputra Mathoiga Konana Fagatle Hari Makatana security ki kangmuna tijin homjin bagi thabak chathabada miyo asidagi sel oina lupa lising tarani thoi chatret marifu amadi mobile phone Fagatle Hari India government na awang nongpok lamdam gi laloba sing mapung phana muthatna bagi matangda anoba lalong ama chatharak bagi khudam mayek sengna ubo phangle haina report amana phongdoragli report asina hai sahi kayagi mamangdagi awang nongpok lamdam gi laloba singa ceasefire agreement khuyek pinaduna peace talk toba natraga military operation chataduna lakhiba New Delhi na hojik anoba lalong ama Chatharakpaga loinana wari chanaduna yasinaba puraknaba honabagi mahuta drone attack chathaduna laloba sing mapung phana muthatnaba honabagi khudam kaya murum uwa phangle punamak asigi matakta civil war gi chaitheng nangbadagi mapangal sathina sonthakraba Myanmar da saidangpham loduna leiriba North East ki laloba singi matakta phongna amasung lona drone attack kaya murum leptana chatharakli masina Myanmar authority na ngaktok chaba ngambagi phibam leite masigi su matakta asoi angam thoktuna misam miyam siraga su Myanmar manungda conflict mayam leiba oibana amana amada taisinabagi kutong chapa phangi haina report asina makhatari India government na handakta counter insurgency operation da drone bombing sijinarakpasigi matangda palladuna report asina hai India gi mayon lamda mapangal kanna leiramba Maoist haibadi Naxalite singi matakta drone bombing kayamarum chathaduna makoigi lusingba mayam ama hatkhre makoigi chaidangpham sing thugai khre masina maram oiraga pambai leiraktabadagi Maoist sa kayamarum khulai thadokuna India government ta surrender tawrakre masigi kanaba amasung kudong chabasi lauraga Myanmar da changjapam loduna leiriba laloba singi matakta mai pakna drone attack adu chathaba haukibani October 18 da Indian Army na Indo-Myanmar border manak nakna leiba Khenmoi Loyi Naga village da drone attack chathabada miyoi Nepal kakta ngairiba angang macha yauna laloba kaya ama hatpa ngamkhi July Traumdoi dasu hariba khungang asimaktada chap manaba mongda drone attack chathaba Laikrabani, Manipur, Nagaland amadi Arunachal Pradesh na singba border area singda yamna toina drone attack chatharakli basi counter insurgency operation gi mong honglakpani handakta Myanmar gi manungda hangba NACN KYA gi training center da drone bombing chathabada loop asigi senior cadre kaya marum siba laikre haina media gi tongan ba platform singda phongna rakiba laikre tamu maikei dasu mafam marang khangdaba drone gi attack kaya marum tawduna hojik maikei adomda charangnaba phibam leiri Paumi singda khut thai haibagi akupa marol chayol ani gi manungda pikhalaknaba National Human Rights Commission na Manipur Kerala amadi Tripura gi Chief Secretary singda aiba chirol tharakduna khangalakre haidi haribe state ahum asida Paumi singda khut thabadagi Paumi Sing Hospital da layeng chathari mari leinaba police na case lokhatuna thijin homjin bagi thabaksu chathari haidi Paumi singna Tharakpa su moto case amagi mari leinana state sing asigi DGP singda case asiga mari leinana thijin humjin bagi thabak chathariba adu kayam yamna kumang choksilabage haibadusu National Human Rights Commission da atuba matamda khangalaknabasu khangalakre Senapati District Police na drone sizinaduna Senapati District ki Rizai Village amasung akoiba mafam singda yengsinbagi thabak chathabada lam hacker Mangada popi tharamba thengnare hairi
Police ki pawasin hai drone sizinaduna nongthaktagi yengbagi thabak chathaba aduda Senapati district ki resign village ki akoiba singgi saruk singda lam hectare mangada popi pambi adu tharamba thengnakibani loinana popi thariba mafam sing aduda yum taruk saduna leirambasu thengnakhre adum oinamak yum sing aduda mi amata leibadi udri police ki maikaidagi resign village da popi thariba sing tharamliba myoy sing adu masak khangdokduna khunja singna police da paw piraknaba amadi popi thaba sing adu athuba matamda yanthatnaba khangankhre haidi loinana Senapati police na asigumba aina yadaba thabak sing chathaba singi mathakta akanba action lokhatlagani haidi Hiyangai gi nini panba numita thabal chongbiganu haiba apil thoksadana wangu laifam maka lekaida thabal chongkhibaga mari lenaba maira paibi singa inat yokhatpa luptinga punna phaminaduna tungda togdanaba wakhal taminakhre luptin asigi general secretary mayangbam dhananjoyna numidang wairam pawmi singda haiki madudi ningol chakobagi thoram asi yamna maru oiba machin mokpwagi festival amani aduga thabal chongba haibasisu culture gi charuk amani adubu animak mafam matam loinamak lei madu yengdana kanagumbana thabal chongningi culture ni haiduna pangchongda chongba yaba nate wangu laifam makha lekai gi ima singa punna phaminare matungda tawdanaba ima sing aduda poktak pigani haide niyamonaba thawongda thabal chongkhibagi damak punna nungaitabasu phongdok minare tungda tawdanabasu yanare haina Dhananjoyna pomisingda phongdokhi asigumba phibam amada thabal silibani haiduna musician sing sound amasung laiki kambuna hekta yabiganusu hairakli makatarakpa pawda Manipur police na district ahumdagi yamlaba drug ki polam sing phagatkre Haukiba pung kunmari gi manung asida Manipur police na mayai kaba nishagi mayokta leptana chatharakpa operation gi manung chana district ahum gi tonghan mafam singdagi yamlaba drug singa konana miyoi ahum phagat police ki pawasin hai ngarang October kulumdoida Technopol police station gi manung chanba mafam amadagi miyoi ama yamlaba WY tablet ka konana two wheeler gari ama mobile phone ama amasung Aadhaar card ka konana faki pharaba miyoi adugi mamingna MD Muhammad Iboyaima Sahi Yangkhaima Thoi Kawi Bisnupur district ki Moirang subdivision ki manung chanba Borayangbi mayai lekai degi ni atopa amana Imphal West ki manung chanba Pobitek maning lekai degi MD Bogi Mayum Khomai Sahi Yangkhaimari Kawi miyoi ama Senapati district ki Mau police station ki manung chanba National Highway 2 ki Martius Park maya degi fare miyoi asidegi brown sugar grams chamaga taramapal yawba atai polam kayasu phagat kre hairi hokiba October kunma thoidana security force na khomidok mayai lekai degi changom sumbam Sohel sai kundaru ko miyoi ama mahaki mayumdagi phaki miyoi asidegi Tasrex TR cough syrup bottle mariputra ma thoi yauna Sel oina lupa lising tarani thoi chatret marfu amasung mobile phone ama phagat khi phara mi ahum asigi matakta narcotics drugs and psychopathic substance eki tongan ba division ki makhada casing lokale loinana thodo asida chenaba singi makhata na phana ba honari hairi makhatarakpa pawda Chandil gi Western Valley area gi oina Chabhan Kumharin pangthokre aikhogi culture mangkhrabadi identity chu mangkhiba tabane haina Mohelas na phongdokre ahanba oina Sagolchen numita Chandel district ki Thwingche village ta district asigi Western Valley area gi oina apunbagi oiba Chabhan Kumharin tongan ba cultural activity kaya ga loinana pangthokre bring the best of the first fruit to the house of the Lord Year God Haiba Timda Western Valley area Sinurualda Sinduna Thwingchen village ground da pangthokiba festival aduda Western Valley gi anal naga communities singna natki oiba phijol kaya ga loinana saruk yakhi loinana isorda chahi asigi oina mapung phana mahi marong bibi nabagi damak thagat pasu phongdoki torom aduda naga phuruki miyoi kayana cultural dance folk song amasung choreographic na sing tongan ba activity kaya udki thorom aduga mari lenana Western Valley area Chenrual gi president Dr. HT Phunghang Ring na phongdok khibada Western Valley area gi oina Chabhang Kumhing Ring festival puna pangthok minaba asi handaki asina ahanbani lonana nupi oibi kayana area adugi miyoi singbu amata oina punsinduna yamna singlemba mongda thorom asi pangthoknaba honabada asobu tawdang kayasu lokhi haina singthaki thorom adugi chief guest oina saruk yakhiba Bharat Sarkar gi Ministry of Home Affairs ki Port Administrator More SMG Mahelas na haikibada Anal Naga community na
ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯒꯤ ꯀꯜꯆꯔꯕꯨ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯨ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯀꯜꯆꯔ ꯑꯁꯤ ꯇꯨꯡꯗ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯑꯅꯥꯜꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯕꯥꯡ ꯀꯨꯝꯍꯩꯔꯤꯡ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈꯤ ꯂꯣꯏꯅꯅ ꯑꯅꯥꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯄꯥꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯔꯅꯨꯜꯗ ꯕꯁ ꯃꯩ ꯆꯥꯛꯄꯗ 12 ꯁꯤꯔꯦ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯔꯅꯨꯜꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯜꯚꯣ ꯕꯁ ꯑꯃ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 12 ꯁꯤꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯇꯥꯕꯗ ꯀꯔꯅꯨꯜ ꯃꯟꯗꯜ ꯆꯦꯅꯦꯇꯦꯀꯔ ꯈꯨꯡꯒꯪ ꯃꯅꯥꯛꯇ ꯃꯩ ꯆꯥꯛꯈꯤꯕ ꯕꯁ ꯑꯗꯨꯗ ꯃꯤꯑꯣꯏ 91 ꯇꯣꯡꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯕꯦꯡꯒꯂꯨꯔꯨ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯑꯍꯥꯟꯕ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯕꯁꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯒ ꯊꯨꯅ ꯌꯥꯡꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯟꯗꯣꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯁꯦꯟꯖꯔꯁꯤꯡ ꯕꯁ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯅꯪꯈꯤꯗꯦ ꯄꯦꯁꯦꯟꯖꯔ 12ꯒꯤ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯖꯤꯠ ꯊꯨꯒꯥꯏꯔꯒ ꯅꯥꯟꯊꯣꯛꯍꯧꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯅꯨꯜ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗꯅ ISROꯅ ꯕ꯭ꯂꯨꯕꯥꯔꯗ 3 ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯂꯒꯅꯤ Indian Space Research Organization ISROꯅ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯇꯟ 3.5 ꯂꯨꯝꯕ ꯕ꯭ꯂꯨꯕꯥꯔꯗ 3 ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯅ ISROꯒꯤ ꯆꯦꯌꯔꯃꯦꯟ ꯗꯥꯛꯇꯔ ꯚꯤ ꯅꯥꯔꯥꯌꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯨꯂꯥꯏ ꯊꯥꯗ ꯅꯥꯁꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯉꯥꯛꯄꯤꯒꯅꯤ ISROꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯄꯔꯆꯟ ꯔꯥꯗꯥꯔ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ ꯊꯥꯒꯠꯄꯒꯤ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯄꯨꯡꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯂꯒꯅꯤ USꯗ ꯕꯦꯁ ꯇꯧꯕ HAT ꯁ꯭ꯄꯦꯁ ꯃꯣꯕꯥꯏꯜꯅ ꯁꯦꯝꯒꯠꯄ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ ꯁ꯭ꯔꯤ ꯍꯔꯤꯀꯣꯇꯥꯗ ꯂꯩꯕ ꯁꯥꯇꯤꯁ ꯙꯋꯟ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯗꯒꯤ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯇꯟ 3.5 ꯂꯨꯝꯕ ꯂꯣ ꯑꯔꯊ OBT ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯄ ꯉꯝꯂꯕꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯃꯁꯨꯡ ꯏ-ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯍꯦꯟꯅ ꯆꯥꯎꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ISROꯒꯤ ꯆꯦꯌꯔꯃꯦꯟ ꯚꯤ ꯅꯥꯔꯥꯌꯟꯅ ꯐꯣꯡꯗꯣꯛꯈꯤ ISROꯅ ꯄꯥꯏꯈꯠꯂꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯒꯥꯟꯌꯥꯟ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯄꯒꯤ ꯃꯇꯥꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯧ ꯂꯣꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯅꯕ ꯕꯤꯁꯅꯨꯄꯨꯔ DCꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯂꯣꯛꯄ ꯌꯥꯅꯅꯕ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ SP ꯏꯟꯆꯥꯔꯖ TH ꯁꯪꯀꯔꯗꯦꯕ ADM ꯇꯣꯏꯖꯝ ꯑꯣꯄꯦꯟꯗ꯭ꯔ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ SDOꯁꯤꯡ OCꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯆꯪ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯆꯠꯇꯨꯅ ꯂꯧ ꯎꯕ ꯑꯃꯁꯨꯡ ꯂꯧ ꯂꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ ꯍꯟꯗꯛꯀꯤ ꯐꯧ ꯊꯥꯕ ꯃꯇꯝꯗꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯀꯨꯝꯊꯔꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯂꯧꯃꯤ ꯑꯃ ꯁꯣꯛꯈꯤꯕ ꯂꯩꯈꯤ ꯃꯗꯨꯒꯤꯗꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯧ ꯄꯥꯜꯍꯟꯈꯤ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ ꯇꯨꯡꯗ ꯂꯧ ꯂꯣꯛꯅꯕꯒꯤ ꯂꯧꯃꯤꯁꯤꯡꯅ ꯀꯨꯝꯒꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯌꯨꯛ ꯄꯨꯡ 6:30ꯗꯒꯤꯅ ꯅꯨꯡꯊꯤꯟ ꯄꯨꯡ 4 ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯂꯧꯃꯤꯁꯤꯡꯅꯁꯨ ꯂꯧ ꯂꯣꯛꯄ ꯑꯀꯤꯕ ꯂꯩꯇꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯕꯨꯛꯇ ꯀꯨꯝꯕꯒꯤ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ